ꯊꯝꯕ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯁꯨ ꯋꯥꯔꯕꯅꯦ ꯇꯧꯔꯤꯁꯦ 24 hour ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯗ ꯆꯈꯥꯏꯕꯒ ꯀꯩꯗꯧꯕꯒ ꯊꯣꯏꯕꯤ ꯁꯥꯟꯅꯐꯝ ꯂꯩꯇꯗꯅ ꯋꯥꯔꯕꯣ ꯑꯉꯥꯡꯁꯦ ꯄꯣꯠ ꯑꯃꯨꯛ ꯆꯈꯥꯏ ꯆꯠꯊꯣꯏꯕꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯀꯣꯏ ꯆꯠꯄꯁꯨ ꯌꯥꯗꯔꯦ ꯅꯣꯡ ꯇꯥꯔꯕꯅꯤꯅ manungda dum leire thaibi manungda dum leibada ware angangsu ware khusu ware koi chappa yadramna tawgan ko tawgan kani sala kani sala kani haba Saka oh sana ngang pam da mapan thu kai ba saka sai mum da lao he ba tu san pam ba sana pam dri ba Ma'am, aise video namdabasu kuire hadi nghandagi silongda adum nong taraga leiba kuire nong tar aise aduna mapan thokpasu hadi koibagumba chatpasu yadre aduna video su thagataba yam kuire ba ado ngasi je sum acidity halakpadasu nong taramne bako aduga tabanina evening gi cha thakpagi chau gum hadi sum semmane ba ado aina 2x noodle do adu laire ba adu do semaga chaage tawbane do Meisu Mutkhre thongnau mayada mai khara mangan phangena lei Meisu Mutkhre do kanu tawra 2x noodle do chaage na haude haure ba
ꯅꯣꯡꯒ ꯇꯥꯕꯒ ꯃꯩꯒ ꯂꯥꯛꯇꯕꯒ ꯄꯨꯡꯃꯝꯃꯝꯃꯦ ꯍꯥꯏꯕ ꯈꯪꯗꯦ ꯃꯤꯅꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯝꯇꯗꯤ ꯆꯥꯗ꯭ꯔꯤ ꯁꯨꯝꯕ ꯑꯁꯥꯕꯁꯦ ꯑꯗꯣ ꯉꯁꯤ ꯆꯥꯔꯒ ꯌꯦꯡꯉꯒꯦ ꯁꯥꯕ꯭ꯔꯥ ꯁꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤꯒ ꯑꯣꯝꯂꯦꯠꯁꯤꯒꯗꯅꯤꯀꯣ ꯐꯖꯅ ꯅꯝꯗꯕꯁꯦ ꯃꯩ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯣꯡꯒꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉ ꯑꯗꯨꯝ ꯆꯥꯕ ꯍꯥꯏꯗꯤ Okay. ꯑꯩ ꯏꯅꯥꯎꯅꯨꯄꯤꯗ ꯑꯩꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯆꯥꯁꯦ ꯌꯥꯗꯦ ꯃꯥ ꯆꯥꯔꯦ ꯀꯩꯗꯧꯅꯤꯗ ꯁꯥꯏ ꯑꯃ ꯃꯩ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯥꯏꯕ ꯉꯥꯟꯅ ꯆꯥꯗꯧꯅꯤ ꯍꯥꯏꯕ ꯅꯣꯡ ꯇꯥꯔꯛꯏꯁꯦ ꯀꯨꯏꯌꯦꯕ ꯑꯗꯨꯅ ꯐꯤꯒꯨꯝꯕ ꯁꯨꯕꯁꯨ ꯑꯝꯇ ꯀꯪꯗꯦꯕ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯣꯏꯅ ꯐꯧꯔꯒ ꯂꯩ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯁꯥꯔꯦ ꯆꯨꯏꯁꯦ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯆꯨꯔꯤ ꯅꯨꯡꯁꯥꯁꯨ ꯁꯥꯗꯣꯔꯛꯑꯦ ꯁꯤ ꯁꯤ ꯊꯝꯃꯦ ꯍꯧꯒꯠꯂꯛꯑꯕꯗꯣ ꯂꯦꯡꯉ ꯁꯤꯂꯣꯡꯒꯤ ꯋꯦꯗꯔꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯏꯌꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕꯗꯣ ꯅꯨꯡꯁꯥ ꯁꯥꯍꯧꯋꯦ ꯑꯗꯨꯒ ꯄꯨꯡ 12:00 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯃꯪꯖꯜꯂꯛꯑꯦꯕ ꯑꯗꯨꯅ ꯍꯜꯂꯛꯀꯥꯟꯗ ꯊꯤꯅ ꯀꯟꯅ ꯆꯨꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯍꯧꯖꯤꯛꯁꯨ ꯆꯨꯔꯦ ꯅꯨꯡꯁꯥꯕꯨꯗꯤ ꯈꯔ ꯁꯥꯏ ꯀꯣꯏꯕ ꯆꯠꯄꯒꯨꯝꯕ ꯌꯥꯔꯗꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯍꯥꯞꯀꯦ ꯇꯧꯅꯕꯗꯣ ꯅꯣꯡ ꯑꯗꯨꯝ ꯇꯥ ꯂꯩꯔꯕꯅꯤꯅ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒ ꯁꯤꯂꯣꯡꯗ ꯀꯣꯏꯕ ꯂꯥꯛꯅꯤꯡꯕꯒꯨꯝꯕ ꯍꯥꯏꯗꯤ ꯀꯣꯏꯕ ꯂꯥꯛꯅꯤꯡꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯗꯤꯅꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯀꯣꯏꯕꯒꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯅ ꯀꯣꯏꯕꯒꯨꯝꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯁꯨ ꯅꯣꯡ ꯇꯥꯗꯕ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯅꯤꯅ ꯀꯣꯏꯕ ꯆꯠꯄꯗꯣ ꯀꯣꯏꯕ ꯍꯥꯏꯁꯦ ꯀꯩꯀꯥ ꯁꯨꯝ ꯌꯦꯡꯕꯒꯨꯝꯕ ꯈꯣꯠꯄ ꯆꯠꯄꯗꯣ ꯅꯣꯡ ꯇꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦꯕ ꯅꯣꯡ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯄꯗꯒꯤ ꯍꯦꯟꯅ
ꯆꯠꯇ꯭ꯔꯦꯕ ꯀꯣꯏꯕꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯑꯗꯨ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯕꯣꯔꯤꯡꯁꯨ ꯌꯥꯝ ꯆꯨꯏꯌꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯁꯤꯂꯣꯡꯗ ꯅꯣꯡ ꯇꯥꯕ ꯃꯇꯝꯗꯗꯤ ꯂꯥꯛꯀꯅꯨꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯣꯡ ꯇꯥꯔꯗꯤ ꯀꯣꯏꯕꯗꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯌꯥꯝꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯝꯕꯗ ꯂꯥꯛꯄꯅꯦꯅ ꯍꯧꯖꯤꯛꯇꯤ ꯖꯨꯟ ꯀꯨꯏꯔꯦ ꯅꯣꯡ ꯇꯥꯔꯛꯏꯁꯦꯀꯣ ꯑꯗꯨꯝ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯕ ꯅꯣꯡꯁꯦ ꯂꯦꯞꯇꯅꯀꯣ ꯑꯗꯨꯅ ꯅꯣꯡ ꯇꯥꯗ꯭ꯔꯒ ꯑꯣꯏꯅ ꯂꯥꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯕ ꯀꯣꯏꯕꯒꯨꯝꯕ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯡ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯅꯣꯡ ꯇꯥꯗ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯀꯣꯏꯕ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯀꯣꯏꯕ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯩꯗꯣꯏꯅꯣ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯕꯣꯔꯤꯡ ꯌꯥꯝ ꯊꯤꯅ ꯆꯨꯔꯦꯕ ꯑꯗꯩ ꯉꯁꯤꯁꯦ ꯃꯩ ꯂꯥꯛꯑꯒꯗꯤ ꯑꯩꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯕ ꯈꯣꯠꯄꯒꯤꯗꯣ ꯍꯥꯞꯄꯛꯀꯦ ꯇꯧꯅꯦꯕ ꯑꯗꯣ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯃꯥꯏꯅꯁꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯃꯒ ꯂꯩꯁꯜꯂꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯚꯤꯗꯤꯑꯣꯗ ꯁꯦꯝꯃꯛꯇꯣꯏꯅꯣꯗꯣ ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯒꯦ ꯁꯨꯝ ꯑꯩꯁꯨ ꯇꯧꯕ ꯌꯥꯕꯀꯣ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯣꯡ ꯇꯥꯔꯕꯅꯤꯅ ꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯈꯪꯉꯦ ꯃꯊꯪꯗ ꯌꯦꯡꯉꯛꯑꯒꯦ ꯀꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ